ꯄꯨꯛꯂꯥꯎꯕꯤꯔꯣ ꯆꯍꯨꯝ ꯍꯣꯡꯕ ꯉꯥ ꯁꯦꯝꯕꯤꯕ ꯌꯥꯕ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯦꯝꯍꯜꯂꯁꯤ ꯌꯣꯡꯆꯥꯛꯁꯨ ꯀꯌꯥ ꯑꯣꯜꯂꯤꯅꯣ ꯀꯦꯖꯤꯗ ꯄꯋꯥꯗ ꯀꯌꯥ ꯇꯥꯔꯦ ꯄꯋꯥ ꯑꯝꯇꯪ ꯂꯧꯖꯒꯦ ꯂꯩꯍꯧꯔꯤ ꯇꯧꯕꯅꯦ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎꯗꯣꯏꯅꯦ ꯌꯣꯡꯆꯥꯛꯀꯗꯤ ꯎꯗꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯂꯩꯇꯕꯅꯤꯅ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯑꯃꯨꯛ ꯄꯥꯝꯃꯤꯅꯦ ꯇꯥꯎꯕꯤꯒꯤ ꯄꯤꯁꯇꯣ ꯈꯔ ꯑꯗꯨꯝ ꯃꯉꯥꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯔꯦ 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 ꯌꯣꯡꯆꯥꯛ ꯂꯩ ꯂꯥꯛꯄꯅꯤꯅ ꯐꯗꯤꯒꯣꯝꯁꯦ ꯁꯤꯒ ꯅꯥꯀꯨꯞꯄꯤꯒ ꯐꯗꯤꯒꯣꯝ ꯀꯌꯥ ꯄꯤꯅꯣ ꯌꯥꯝ ꯇꯥꯡꯉꯤꯅꯦ ꯁꯤꯁꯦ ꯆꯥꯇ꯭ꯔꯨꯛꯇꯔꯣ ꯆꯥꯇ꯭ꯔꯨꯛꯁꯦ ꯀꯩꯗ ꯀꯣꯠꯄꯅꯣ ꯁꯤꯡꯖꯨꯗ ꯁꯤꯡꯖꯨꯗ ꯀꯣꯠꯂꯁꯨ ꯌꯥꯗꯥꯏꯅꯦ ꯍꯣꯏ ꯌꯥꯏ ꯐꯗꯤꯒꯣꯝꯗꯣ ꯄꯤꯔꯛꯑꯣ 10ꯒꯤ ꯑꯣ 10 ꯄꯤꯔꯕꯣ ꯅꯥꯀꯨꯞꯄꯤꯗꯨꯁꯨ ꯃꯄꯨꯟ 10ꯔꯣ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯔꯦ ꯆꯥꯇ꯭ꯔꯨꯛ ꯌꯥꯔꯅꯤ ꯌꯣꯡꯆꯥꯛꯁꯤ ꯁꯤꯒꯤ 100ꯒꯤ ꯀꯌꯥꯅꯣ ꯁꯥ 100ꯒꯤ 4 ꯐꯣꯔꯆꯨꯟ ꯉꯥꯛꯇ ꯇꯥꯗ꯭ꯔꯕꯣ ꯑꯃꯒꯤꯗ ꯍꯥꯞꯄꯤꯔꯛꯑꯣ ꯃꯔꯨ ꯈꯔ ꯇꯣꯡꯕ ꯌꯥꯎꯔꯤ
ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯨ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗꯨ ꯃꯊꯪꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯐꯖꯅ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯊꯦꯡꯅꯔꯁꯤ ꯂꯞ ꯌꯨ ꯕꯥꯏ ꯕꯥꯏ